Pau Sandok Pijari. Imphal Urban Cooperative Bank, Thangal Bazar Head Office ta Manager Oiba Amagi, Keisamthong da Leiba Masagi Yumda, Sakangdaba Singna Bom ama Thamjillamle. Police na aswayangam yaudana bom adu lauthoklaga pukre haidi. Thaudogasigi matangda press na phangba pau mana hai, ngarang numidang pung 8 makhairom tarakpa aduwaida, Imphal Police Station na konba, Keisamthong Laisom Lairakta Leiba, Hidang Mayum, Megachandra Sarma, Chahi Yankaimapan apokpa Laikhidraba, Hidang Mayum, Dauji Chandra Sarmagi, Thongalda Sakangdaba Singna hand grenade ama Thamjillambane haidi. Bom Thamjillambagi pawadu hek phangbaga Imphal West District Police Commando gi team ama changsilaktuna bom adu numidangi pung 8 ka minute yankhaini thoi taba duwaida asoyangam yaudana laukhatlaga pukre haina pawsna makhatari Yumbu Hidang Mayum Mega Chandra na phongdorakpagi matungina lanai oina kanagumba loop amatadagi selgi demand na chingba lakpa leite adubu bank loan da target tawraga mahaki mayumda oina bom masi thamjilamba oiramba yai haidi hauzik fawbagi oina bom masi kanana kari maramgi thamjillamli bano haiba chap chana khangba ngamdri thaudoga sika mari lenana Imphal Police Station na su prima facie evidence ta yumpham oiraga FIR ama laukhatpaga loinana investigation chathab haukre haina pawsna makhatari